ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯤꯁꯣꯒꯤ ꯄꯣꯠ ꯈꯔ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯩꯅ ꯃꯤꯁꯣꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯋꯦꯕ ꯍꯟꯗꯛꯁꯦ ꯑꯗꯣ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯁꯨ ꯐꯔꯝꯃꯤ ꯑꯗꯒꯤ ꯐꯖꯁꯨ ꯐꯖꯔꯝꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯣꯏꯌꯦꯕ ꯄꯣꯠꯁꯤꯡꯁꯦ ꯐꯔꯝꯃꯤ ꯑꯗꯣ ꯃꯣꯏ ꯀꯂꯔ ꯀꯩꯀꯥꯁꯤꯁꯨ ꯂꯣꯏ ꯐꯖꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯄꯣꯠꯁꯤꯡꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯑꯩꯅ ꯂꯧꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯇꯣꯞꯅꯦꯕ ꯇꯣꯞ ꯈꯔ ꯄꯣꯠꯄꯨꯗꯤ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯄꯣꯠꯁꯦ ꯇꯣꯞꯁꯨ ꯂꯧꯔꯦ ꯑꯗꯒꯤ ꯀꯨꯔꯇꯥ ꯑꯃꯁꯨ ꯂꯧꯔꯦ ꯑꯩꯅ ꯑꯗꯒꯤ ꯂꯩꯁꯨ ꯂꯧꯔꯦ ꯑꯗꯩ ꯇꯤꯐꯤꯟ ꯑꯃꯅꯦ ꯁꯦꯟꯗꯜ ꯑꯃꯅꯦ ꯄꯣꯠꯇꯤ ꯌꯥꯝ ꯌꯥꯝꯕꯅꯦ ꯑꯗꯣ ꯄꯣꯠꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯐꯔꯝꯃꯦ ꯂꯧꯕ ꯄꯨꯝꯅꯃꯛꯀꯣ ꯑꯗꯩ ꯑꯍꯥꯟꯕꯗ ꯑꯩ ꯇꯣꯞ ꯍꯥꯟꯅ ꯆꯤꯡꯍꯜꯂꯛꯀꯦꯀꯣ ꯁꯤꯒꯤ ꯇꯣꯞꯁꯤꯅꯤꯁꯦ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯀꯣ ꯑꯩꯅ ꯕ꯭ꯂꯦꯛꯁꯦ ꯑꯗꯨꯝ ꯂꯧꯕ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯆꯥ ꯐꯤ ꯂꯧꯕꯁꯦ ꯕ꯭ꯂꯦꯛꯁꯦ ꯈꯔ ꯄꯥꯝꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯄꯥꯝꯕꯁꯨ ꯄꯥꯝꯕ ꯑꯗꯒꯤ ꯕ꯭ꯂꯦꯛꯀꯤ ꯇꯣꯞꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯆꯥ ꯐꯅꯦꯛꯀ ꯁꯦꯠꯂꯛꯄꯗꯁꯨ ꯕ꯭ꯂꯦꯛ ꯍꯥꯏꯁꯤꯗꯤ ꯐꯤ ꯃꯦꯆꯤꯡ ꯂꯩꯇ꯭ꯔꯒꯗꯤ ꯕ꯭ꯂꯦꯛꯁꯤ ꯑꯗꯨꯝ ꯏꯆꯟꯗꯁꯨ ꯆꯟꯅꯩꯗꯅꯀꯣ ꯑꯗꯨꯅꯁꯨ ꯈꯜꯂꯒ ꯑꯗꯨꯒꯤꯁꯨ ꯌꯦꯡꯉꯒ ꯑꯩꯅ ꯕ꯭ꯂꯦꯛꯁꯤ ꯂꯧꯕꯅꯦꯕ ꯃꯥꯒꯤ ꯄꯣꯠꯁꯦ ꯗꯤꯖꯥꯏꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯥꯝꯅ ꯗꯤꯖꯥꯏꯟ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯌꯥꯎꯗꯕꯤꯗ ꯆꯝꯃꯒ ꯁꯨꯝ ꯐꯖꯕꯗꯨꯅꯦꯕ ꯃꯥꯒꯤ ꯈꯨꯗꯥꯡ ꯇꯥꯔꯤꯕ ꯑꯁꯤ ꯄꯣꯡꯉꯒ ꯂꯩꯕ ꯃꯑꯣꯡꯒꯁꯦ ꯂꯤꯠꯈ꯭ꯔꯒ ꯌꯥꯝ ꯐꯖꯅ ꯇꯥꯕꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯩ ꯁꯦꯠꯈ꯭ꯔꯒꯁꯨ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤꯁꯤ ꯀꯩꯅꯣ ꯍꯛꯆꯥꯡꯒꯁꯦ ꯑꯩꯈꯣꯏ ꯐꯤꯒꯔ ꯇꯥꯅ ꯂꯩꯌꯦꯕ ꯁꯤꯁꯦ ꯂꯤꯠꯂꯒꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕ ꯀꯂꯔꯁꯨ ꯐꯖꯩ ꯕ꯭ꯂꯦꯛꯁꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯎꯔꯞ ꯆꯠꯄ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯗꯦꯕ ꯄꯨꯔꯥ ꯕ꯭ꯂꯦꯛꯅꯦꯕ ꯁꯦ ꯂꯤꯠꯂꯒ ꯐꯖꯩꯁꯦ ꯑꯩ ꯂꯤꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯂꯤꯠꯂꯒ ꯑꯃꯨꯛ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯐꯔꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯀꯩꯀꯥ ꯂꯩꯔꯒ ꯁꯨꯝ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝꯅ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯋꯥꯏꯠ ꯀꯂꯔꯒꯤꯅꯤꯀꯣ ꯁꯦꯝ ꯗꯤꯖꯥꯏꯟꯅꯤ ꯗꯤꯖꯥꯏꯟ ꯆꯞ ꯃꯥꯟꯅꯩ ꯀꯂꯔ ꯈꯛ ꯑꯣꯟꯅꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯄꯥꯝꯗꯅ ꯂꯧꯕꯅꯦꯕꯀꯣ ꯑꯉꯧꯕꯁꯤꯅꯀꯣ ꯑꯗꯣ ꯋꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯏꯠꯁꯤꯁꯨ ꯐꯤꯒ ꯃꯦꯆꯤꯡ ꯁꯦꯠꯂꯛꯄꯒꯤꯗ ꯌꯥꯏ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤꯗꯁꯨ ꯌꯥꯔꯦ ꯐꯤꯒꯤ ꯃꯦꯆꯤꯡ ꯈꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯨ ꯌꯦꯡꯉꯒ ꯑꯩꯅ ꯋꯥꯏꯠꯁꯤ ꯂꯧꯕꯅꯦꯕ ꯐꯤꯁꯦ ꯑꯗꯣ ꯐꯤꯁꯦ ꯗꯤꯖꯥꯏꯟ ꯃꯥꯟꯅꯔꯒꯁꯨꯀꯣ ꯁꯦꯝ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯈꯤꯇꯪ ꯃꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯐꯤꯗꯤ ꯂꯣꯏꯅ ꯐꯩꯀꯣ ꯐꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠꯀꯤꯁꯤꯅꯅꯦ ꯐꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯥꯔꯞ ꯆꯠꯂꯒꯅꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯕ꯭ꯂꯦꯛꯁꯤꯁꯨ ꯐꯤꯁꯦ ꯐꯩꯀꯣ ꯐꯤꯁꯦ ꯐꯔꯒꯁꯨ ꯑꯁꯤꯅ ꯐꯤꯁꯦ ꯈꯤꯇꯪ ꯊꯥꯔꯞꯅ ꯇꯧꯔꯒ ꯆꯠꯂꯦꯕ ꯐꯤꯁꯦꯀꯣ ꯑꯗ ꯂꯤꯠꯄꯕꯨꯗꯤ ꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯤ ꯄꯣꯠꯁꯦ ꯐꯔꯝꯃꯤ ꯌꯥꯝꯅ ꯑꯗꯒꯤ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯕ꯭ꯂꯦꯛꯁꯤꯅ ꯋꯥꯏꯠꯁꯤꯗꯤ ꯈꯔꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤ ꯀꯥꯂꯦꯟ ꯃꯇꯝꯗ ꯂꯤꯠꯄ ꯃꯇꯝꯗꯀꯣ ꯑꯁꯤꯗꯤ ꯈꯔ ꯁꯥꯒꯗꯕ ꯃꯥꯟꯗꯦꯕ ꯐꯤꯁꯦ ꯑꯗꯨꯅ ꯕ꯭ꯂꯦꯛꯁꯤꯅ ꯈꯤꯇꯪ ꯁꯥꯒꯗꯕꯕꯨꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯁꯥꯒꯗꯕꯗꯤ ꯅꯠꯇꯦ ꯕ꯭ꯂꯦꯛꯁꯤꯁꯨꯀꯣ ꯑꯗꯣ ꯐꯔꯦꯟ ꯃꯊꯪꯒꯤꯁꯤꯅ ꯑꯁꯤꯁꯨ ꯇꯣꯞꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯗꯤꯖꯥꯏꯟ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯁꯤꯅ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯑꯣꯏ ꯌꯥꯝꯅ ꯁꯤꯗꯤꯀꯣ ꯌꯥꯝ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯑꯣꯏꯕꯅꯦ ꯑꯁꯤ ꯂꯤꯠꯈ꯭ꯔꯒ ꯌꯥꯝ ꯐꯖꯩ ꯉꯛꯁꯦ ꯃꯥꯏ ꯉꯛꯁꯤꯅ ꯁꯦ ꯚꯤ ꯇꯥꯏꯞꯅꯦꯕꯀꯣ ꯑꯗꯣ ꯚꯤ ꯇꯥꯏꯞꯁꯦ ꯌꯦꯡꯕꯗꯗꯤ ꯁꯦ ꯉꯛꯁꯦ ꯈꯨꯅ ꯎꯗ꯭ꯔꯁꯦ ꯑꯁꯦ ꯈꯨꯅ ꯎꯔꯤꯕ ꯉꯛꯁꯦ ꯑꯁꯦ ꯂꯤꯠꯂꯒꯗꯤꯅꯦ ꯈꯨꯅ ꯎꯗꯦꯕ ꯂꯤꯠꯂꯒꯗꯤ ꯂꯥꯎꯅ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯤꯟꯁꯦ ꯆꯠꯄ ꯄꯣꯠꯅꯤꯅꯅꯦ ꯃꯔꯤꯟꯁꯦ ꯆꯠꯈ꯭ꯔꯒ ꯂꯤꯠꯂꯀꯥꯟꯗ ꯉꯛꯁꯦ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯝꯗꯀꯣ ꯑꯗꯩ ꯈꯨꯗꯥꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯞꯄꯒ ꯇꯥꯕ ꯄꯣꯠꯅꯤꯅ ꯂꯤꯠꯈ꯭ꯔꯒ ꯃꯇꯝꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯏꯌꯦꯕ ꯁꯤꯁꯦ ꯍꯛꯆꯥꯡꯒꯁꯦ ꯐꯤꯒꯔ ꯐꯖꯅ ꯇꯥ ꯂꯩꯌꯦꯕ ꯁꯤ ꯂꯤꯠꯂꯀꯥꯟꯗꯀꯣ ꯑꯁꯤꯁꯨ ꯂꯤꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩ ꯂꯣꯏꯅ ꯃꯊꯪ ꯂꯤꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯀꯨꯔꯇꯥꯅꯤꯀꯣ ꯀꯨꯔꯇꯥꯁꯤꯗ ꯑꯩꯅ ꯐꯖꯔꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯄꯣꯠꯁꯦ ꯐꯔꯝꯒꯗ꯭ꯔꯥ ꯈꯪꯒꯦꯅ खल्लगा लौगिबनेबा अइना मचू कई माय मोंग से उबा मतमददि फजबको अइना पामबा अदो लौरा कादा फजरमगद्रा थिरमगद्रा अइना खल्ला चिंगना लौबनेबा अदो लाकांददि याम फजरमे फिसु फरमे प्योर कॉटन नेबा से यंगजेना कलर टाइम को ngak को हाफ कलर नि दुगा खुदांग सिना क्वार्टर वाले को खुदांग सिना क्वार्टर नि स्ट्रेट नि को फजरबना मैम नीलगा यंगलके साइड मनी सु याको माजे पुन्नबको फिगी खरा लुसोरा कांदा काय तोनबको अंदा असिसु नीलगा मैम यंगलके
ꯃꯊꯪꯒꯤꯁꯤꯅ ꯁꯦꯟꯗꯜ ꯈꯣꯡꯎꯞꯅꯤꯀꯣ ꯈꯣꯡꯎꯞ ꯍꯥꯏꯁꯦ ꯁꯦꯟꯗꯜ ꯇꯥꯏꯞꯅꯤ ꯑꯗꯣ ꯈꯣꯡꯎꯞꯁꯦ ꯈꯣꯡꯅꯤꯡ ꯈꯤꯇꯪ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅꯀꯣ ꯈꯣꯡꯅꯤꯡ ꯈꯤꯇꯪ ꯌꯥꯎꯔꯒ ꯁꯦꯟꯗꯜ ꯇꯥꯏꯞꯇ ꯑꯣꯏꯕꯀꯣ ꯃꯃꯥꯡꯁꯤꯅ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯁꯥꯗꯣ ꯌꯥꯝ ꯂꯥꯝ ꯆꯠꯄꯗꯁꯨ ꯇꯣꯡꯕꯕꯨꯗꯤ ꯌꯥꯏꯕꯀꯣ ꯑꯗꯣ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯈꯤꯇꯪ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯅꯤꯡꯁꯦ ꯄꯨꯔꯥ ꯐ꯭ꯂꯦꯠ ꯇꯣꯡꯕꯕꯨꯗꯤ ꯈꯤꯇꯪ ꯋꯥꯡꯕ ꯇꯣꯡꯕꯅꯗꯤ ꯐꯖꯕ ꯍꯦꯜꯂꯛꯏꯅꯀꯣ ꯐꯅꯦꯛ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯌꯥꯝ ꯋꯥꯡꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯃꯇꯝꯗ ꯋꯥꯏꯑꯦꯕꯀꯣ ꯍꯩꯅꯔꯛꯇꯦꯕ ꯌꯥꯝ ꯋꯥꯡꯅ ꯆꯠꯄꯁꯨ ꯑꯗꯣ ꯑꯁꯤꯅꯗꯤ ꯁꯨꯝ ꯑꯩꯅ ꯃꯇꯦꯛ ꯃꯌꯥ ꯑꯅꯛꯄꯒꯤ ꯆꯠꯄꯒꯤꯗꯤ ꯁꯤꯅ ꯁꯨꯝ ꯌꯥꯔꯦꯅ ꯁꯤꯁꯤꯗ ꯂꯧꯕꯅꯦꯕ ꯑꯗꯣ ꯑꯁꯤꯁꯨ ꯄꯣꯠꯁꯦ ꯌꯥꯝ ꯐꯔꯝꯃꯦꯕ ꯃꯥꯏ ꯄꯣꯠꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯔꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯥꯟꯊꯣꯛꯀꯟꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤꯁꯦ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯦ ꯅꯥꯟꯊꯣꯛꯀꯗꯕ ꯃꯥꯟꯗꯦꯕ ꯄꯥꯛꯁꯥ ꯃꯅꯤꯡꯒꯤ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯄꯣꯠꯁꯦꯀꯣ ꯑꯁꯤ ꯄꯣꯠ ꯌꯥꯝ ꯐꯔꯝꯃꯦ ꯃꯃꯜꯒ ꯄꯣꯠꯁꯦ ꯌꯥꯝ ꯆꯥꯟꯅꯗꯦꯕ ꯃꯃꯜ ꯌꯥꯝ ꯍꯣꯡꯉꯦꯕ ꯄꯣꯠꯁꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯃꯊꯪꯒꯤꯁꯤꯅꯀꯣ ꯑꯁꯤꯅ ꯇꯤꯐꯤꯟꯅꯦꯕ ꯇꯤꯐꯤꯟꯁꯤꯅ ꯈꯔ ꯃꯃꯥꯡꯗ ꯂꯧꯕꯅꯦ ꯇꯤꯐꯤꯟꯁꯤꯕꯨꯗꯤꯀꯣ ꯑꯗꯣ ꯄꯣꯠꯁꯦ ꯐꯕꯁꯤꯒ ꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯦ ꯇꯧꯕꯅꯤꯀꯣ ꯇꯤꯐꯤꯟꯁꯦ ꯑꯁꯤ ꯇꯤꯐꯤꯟꯁꯤꯅ ꯃꯥꯏ ꯀꯣꯕꯔꯒ ꯂꯣꯏ ꯌꯥꯎꯔꯦꯕ ꯁꯦ ꯀꯣꯕꯔꯒ ꯂꯣꯏ ꯌꯥꯎꯔꯦꯕ ꯃꯁꯥꯒꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯃꯁ ꯍꯥꯞꯅꯕ ꯀꯩꯅꯣ ꯑꯅꯤ ꯌꯥꯎꯔꯦꯀꯣ ꯃꯥꯒꯤꯁꯦꯀꯣ ꯆꯃꯁ ꯑꯩꯈꯣꯏꯒꯤ ꯀꯇꯥ ꯆꯃꯁ ꯑꯃꯒ ꯁ꯭ꯄꯨꯟ ꯀꯩꯅꯣ ꯍꯥꯞꯅꯕ ꯆꯃꯁ ꯑꯅꯤ ꯍꯥꯞꯄꯒꯤ ꯁꯤꯁꯤꯒ ꯍꯥꯞꯐꯝꯅꯦꯕꯀꯣ ꯆꯃꯁ ꯁꯤꯁꯤꯒ ꯍꯥꯞꯆꯤꯜꯂꯒꯅꯦ ꯁꯨꯝ ꯄꯨꯕꯒꯤ ꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯀꯣ ꯁꯤ ꯅꯥꯟꯊꯣꯛꯑ ꯃꯥꯜꯂꯦ ꯑꯩꯒꯤꯁꯦ ꯑꯁꯤꯒ ꯍꯥꯞꯄꯒ ꯆꯃꯁ ꯑꯁꯤꯗ ꯍꯥꯞꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯇꯤꯐꯤꯟꯁꯦ ꯑꯆꯧꯕ ꯄꯣꯠ ꯍꯥꯞꯄꯒꯤꯅ ꯑꯁꯤꯒ ꯂꯩꯔꯦ ꯑꯆꯧꯕ ꯍꯥꯞꯄꯒꯤ ꯁꯤꯃ ꯁ꯭ꯇꯤꯜꯅꯤꯀꯣ ꯑꯗꯒꯤ ꯁꯤꯒꯩꯁꯤꯒ ꯁꯤꯡꯒꯜ ꯑꯅꯤ ꯑꯃꯒ ꯂꯩꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯄꯣꯠ ꯍꯥꯞꯅꯕꯒꯤꯀꯣ ꯑꯁꯤꯒꯤ ꯑꯅꯤꯁꯤꯒ ꯑꯁꯤ ꯑꯃꯒ ꯑꯍꯨꯝꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯁꯦꯠꯁꯤꯡꯗꯀꯣ ꯑꯗꯣ ꯑꯁꯤꯒꯤꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯏꯆꯥ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯄꯣꯠ ꯇꯟ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯄꯨꯅꯤꯡꯕ ꯄꯣꯠꯇꯣ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯒ ꯃꯥꯒꯤ ꯀꯣꯕꯔꯁꯤ ꯌꯥꯎꯔꯕꯅꯤꯅꯀꯣ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯛꯁꯥꯛꯁꯨ ꯏꯪꯊꯗꯦꯕ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯒꯀꯣ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯔꯒ ꯂꯩꯌꯦꯕ ꯌꯥꯝ ꯀꯨꯏꯅ ꯁꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯃꯇꯝꯗꯤ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯕ ꯉꯝꯃꯦꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯕꯔꯁꯤ ꯌꯥꯎꯕꯅꯤꯅ ꯃꯤꯐꯂꯣꯟꯒꯤꯅꯦꯕ ꯑꯗꯣ ꯄꯣꯠꯁꯦ ꯌꯥꯝ ꯐꯔꯝꯃꯦ ꯁꯤꯁꯨ ꯃꯤꯁꯣꯗꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯐꯩ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤꯗꯤ ꯑꯩꯒꯤꯁꯤꯗꯤ ꯂꯩꯅꯤꯀꯣ ꯁꯤꯒꯤ ꯂꯩꯁꯤꯁꯨ ꯑꯩꯅꯅꯦ ꯂꯩꯁꯦ ꯎꯕꯗꯀꯣ ꯐꯖꯗ꯭ꯔꯅꯦ ꯁꯤ ꯂꯩꯁꯦ ꯎꯕꯗ ꯑꯩꯅꯅꯦ ꯐꯖꯃꯟꯈꯤꯗꯅ ꯑꯩꯅ ꯂꯧꯕꯅꯦꯕ ꯄꯣꯠꯁꯦ ꯐꯔꯛꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯅ ꯈꯜꯂꯒ ꯂꯧꯈꯤꯕꯅꯦꯕ ꯁꯤꯁꯨ ꯐꯖꯔꯝꯒꯗ꯭ꯔꯥ ꯑꯗꯣ ꯐꯖꯔꯝꯃꯦ ꯄꯣꯠꯁꯤꯁꯨ ꯐꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯁꯨꯝ ꯗꯨꯀꯥꯟꯗꯒꯤ ꯀꯩꯗꯒꯤ ꯂꯧꯕꯗꯣ ꯑꯗꯨꯒ ꯁꯨꯝ ꯃꯥꯟꯅꯩꯑꯕ ꯄꯣꯠꯁꯦ ꯐꯩꯌꯦꯕ ꯌꯥꯝꯅ ꯑꯗꯣ ꯃꯥꯒꯤ ꯂꯩꯁꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯂꯣꯏꯅ ꯃꯥꯟꯅꯅ ꯁꯥꯠꯇꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯥꯠꯇꯣꯔꯛꯄ ꯃꯥꯟꯕ ꯑꯗꯩꯗꯤ ꯄꯣꯝꯕꯗꯒꯤ ꯈꯤꯇꯪ ꯁꯀꯥꯏꯔꯕ ꯃꯥꯟꯕ ꯁꯤꯒꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯥꯏ ꯂꯩꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯥꯒꯤꯁꯦ ꯁꯤ ꯃꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯑꯩꯁꯨ ꯁꯤꯁꯦꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯌꯥꯎꯕꯁꯤꯅꯅꯦ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯑꯁꯤꯒꯤꯁꯤꯅ ꯌꯥꯝ ꯐꯖꯩꯑꯕ ꯂꯩꯁꯦ ꯃꯥꯒꯤ ꯂꯩꯁꯤꯒꯤ ꯃꯑꯣꯡꯁꯦ ꯁꯤ ꯍꯥꯞꯄꯤꯕ ꯀꯩꯅꯣꯁꯤꯅ ꯐꯖꯍꯜꯂꯦꯕ ꯌꯥꯝꯅ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯁꯤꯁꯨ ꯍꯥꯞꯄꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩ ꯃꯌꯥꯝꯗꯀꯣ ꯁꯤꯒꯤꯁꯤꯁꯨ ꯍꯥꯞꯄꯒ ꯌꯥꯝ ꯐꯖꯩꯑꯕ ꯍꯥꯞꯈ꯭ꯔꯀꯥꯟꯗꯀꯣ ꯑꯩ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯐꯖꯔꯤꯕ ꯊꯤꯔꯤꯕ ꯈꯪꯗꯦ ꯐꯖꯃꯟꯗꯅ ꯑꯩ ꯂꯧꯕꯅꯦ ꯑꯗꯣ ꯂꯥꯛꯀꯥꯟꯗꯁꯨ ꯂꯣꯏ ꯐꯔꯝꯃꯦ ꯄꯣꯠꯁꯤꯡꯁꯦ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯦꯡꯕꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯐꯖꯗ꯭ꯔꯁꯦ ꯍꯥꯞꯄꯒꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯒꯁꯦ ꯐꯖꯗ꯭ꯔꯁꯦ ꯐꯖꯕꯅꯤꯅ
ꯃꯤꯁꯣꯒꯤ ꯄꯣꯠꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯀꯣꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯖꯩ ꯐꯖꯗꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯐꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ